अहानबदा मरुइबा पाउ पिजरे ngarang ahingdagi churakhiba kanba nongna Imphal City gi maruoiba lambi kaya ising thumjinkhibadagi chathok chasinda chauna akaiba pire ngarangdagi churakhiba kanba nong asina maram oiraga Rims amasung Jenims Hospital gi campus ising thumjinkhibadagi miyamda chauna khudongchadaba mayoknahale amadi Youth Affairs and Sports Department da fund matik chana leitrabasu department asina angamba thakta honaduna lamdam asida sports kamari leinaba singi pibam phagan hannaba leptana honari haina kiaski director T Fulen Maitei na phongdoragle